ngasi numida waram phongkhiba tungan ba manipuri sifongsingi maroibi i pausum khongosaraga manipur top channel gi mekeri gi myamna thamji ahanbada pandam pausi digi lokosaraga defense minister rasna na IGAR south lanmi singa wari sanakre defense minister rasna singana ngasi manipur gi inspector generals assam rifles south headquarters da satuna red shield divisions amasum assam rifles ki lanmi singa wari watai sanakre Maki Kongsara to the Chief of Army Staff Manus Mande, GOC INC, Eastern Command Lieutenant Generals RP Kalita Amasum, GOC Spear Corps Lieutenant Generals RC Tiwari Loinana Army Amasum Assam Rifles ki Makok Thongbo officers in Saryaki, Maki Kongsara to the Naxel Mantri Mapamda, Lamdam Sida Ing Sikpa Madi. Tungda laitaba purakna bagi damak lalhau bagi irang namthana baloinana Indo memar ngamkhai ngaksian bagi paikhatliba thabak singi maramda paudam khisu haidi lanmi singi maphamda wangang ladun rasna singhana singi mapham amasum ising nungsaki phibam kaya mayokna duna makhugi mathau thauna laina madi asetba phirep ka loinana pangthokpagi damak amasum manipur gi ngaksil gi phibam phagat hanabagi damak lanmi sing amasum officer sing buthagatki Indian Army amasum Assam Rifles ki lanmi singi marakta lepa phangmus tasena saphoksa ningai ni haina man haiki ngaksil mantri na Red Shield Division bu makhoi hek lingkhat khibadi gi hauzu phaw 1971 gi lan Sri Lanka da IPKF ki sarom oina satluba natraga hauzu lauriba saklon singi damak thagatki Haukiba say humdra hen besida masak thokpa thaudang yakhiba amadi lebak monungi ngaksil Indo memar ngamkhai ngaksien ba amadi awang nungpokpu lebak ki paringda pushilakpada lauriba maruoiba saklon gi damakta sumakna Assam Rifles bu thagathi masigi damak adombu awang nungpok miamgi marup amasum awang nungpokpu ngakliba lanmi ni haina khangnariba ni haina makna phongdokhi rasna na Lanmi Thangol sing that lebaki piralbu leng banaidraba kathopaga loinana wangna paihana bu wapam thamladuna lebak singingam kai ningthi nangak sielaba matamda mapung phaba mating fudopa ngamgadori bani haina haiki Red Shield Division amasum Assam Rifles ki lanmi lising ama henbana ngaksil mantri ki wari watai sanabadura saruk yakhi sohaidi makasa tarak poina to papam English singani ga kungani thoi phawda pharmacy singi income double ohena na bapandam thamli RK Ranjan Livelihood enhancements of rural farmers through agro ads spice product processing and packaging unit ama Impal East ki Kongpal sanam laikai Dr. Rajkumar Ranjana sangakre Dr. Rajkumar Ranjana khungangi miyamu mating pangnabagi damakta singuma unit hangmala thagatpa phongduki makna makhatana hai Prime Minister Narendra Modi ni English singani ga kungani thai phawda farmers singi income double ohenana ba panam thamli Madugi manungsana singuma unit lingkhat pa si yamna thakani ngai ni makhatana hena mechanized tawduna apapa makhalgi pothok sing pothokna bohna si Prime Minister masamangna herbal zui sing pothokna bagi phawba puming thagot pirami haujiti technology su hena sakotpa kya pothoklabani na masi khudong chaba launa ba madi miyamda awareness pina bo hotna biu hain sumakna Director General Dr. Arun Kumar Sharma na phongdoki makna makhatana hai Atopa singna makhoigi aikhoigi product sing hena pamna bagi damak product sing asi hena quality lehenba mathoktai Manipur gi kauna gi pothok yamna le adubu creative oina innovative oina pothok labadi miyamni hena pamna gani haina supaw sna makhatana phungdoki makasa tarak poina to papawmna Sandel district sakhot lamjel khumang saksilakli olis Sandel district ki oina sakholak diba departmental amadi development activity singi matangda Sandel gi MLA SS Olis na lusingduna ngasi hotel classic grande da district level officer singi weba mi pampang dokre mi pamadu MLA Olis na hai Sandel district sakhot lamjel khumang saksilakli makhatana hana district asipu sakhot lamjel khumang saksinana bohona bada miam punna saruk yaminasi mi pamadu Sandel gi DC Mayang Lama Bras Kumana District Sigi Sako Thorangi Lokalak Diba Project Sing Amadi Scheme Sing Yaw Thabak Thoram Sing Akupa Marul Sing MLA da Kangan Kian Supali Atopa Pawmana Laibak Sigi Tuan Bi State Singi Kungang Lak Ama ODF plus Ole Prime Minister Narendra Modi ngasi Jal Jeevan Mission gi makara pangthokpa Har Ghar Jal Usap Thoram da video pauzal amagi kuthangna wangangkhre thoram adu panaji
ꯒꯣꯋꯥꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯒꯣꯋꯥꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯃꯣꯗ ꯁꯥꯋꯟꯇ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯖꯒꯦꯟꯗ꯭ꯔ ꯁꯤꯡꯍ ꯁꯦꯈꯋꯥꯠ ꯌꯥꯎꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯖꯅꯝꯁꯇꯃꯤꯒꯤ ꯌꯥꯏꯐꯔꯕ ꯇꯟꯖꯥꯁꯤꯗ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯅꯤꯡꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯈꯤ ꯊꯧꯔꯝꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯚꯥꯔꯠꯅ ꯑꯃ꯭ꯔꯤꯠꯀꯥꯜꯒꯤ ꯃꯇꯝꯗ ꯐꯪꯅꯕ ꯇꯥꯜꯂꯤꯕ ꯑꯆꯧꯕ ꯄꯥꯟꯗꯝꯁꯤꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯣꯜ ꯑꯍꯨꯝ ꯑꯁꯤ ꯉꯁꯤ ꯐꯪꯕ ꯉꯝꯈꯤꯕꯗ ꯚꯥꯔꯠ ꯃꯆꯥ ꯄꯨꯝꯕꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯔꯤꯕ ꯋꯥꯈꯜꯂꯣꯟꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯍꯥꯟꯕꯗ ꯉꯁꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝꯊꯣꯡ ꯀ꯭ꯔꯣꯔ 10 ꯑꯔꯨꯕ ꯄꯥꯏꯞꯁꯤꯡꯒꯤ ꯏꯁꯤꯡ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯦ ꯃꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯆꯪꯁꯤꯟꯈꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯀꯦꯝꯄꯦꯟꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ ꯃꯔꯤ ꯁꯕꯀ ꯄ꯭ꯔꯌꯥꯁꯀꯤ ꯑꯆꯧꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯅꯤꯁꯨꯕꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄꯥꯏꯞꯀꯤ ꯏꯁꯤꯡ ꯁꯝꯗꯨꯅ ꯒꯣꯋꯥꯅ ꯍꯔ ꯘꯔ ꯖꯜ ꯁꯔꯇꯤꯐꯥꯏ ꯇꯧꯔꯕ ꯑꯍꯥꯟꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯛꯄꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯗꯥꯗꯔꯥ ꯅꯒꯔ ꯍꯚꯦꯂꯤ ꯑꯃꯁꯨꯡ ꯗꯃꯟ ꯑꯃꯗꯤ ꯗꯤꯌꯨꯅ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯐꯪꯕ ꯑꯍꯥꯟꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯄꯥꯎꯗꯝꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯁꯦꯜꯐ ꯒꯚꯔꯟꯃꯦꯟꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯕꯨ ꯊꯥꯒꯠꯈꯤ ꯁ꯭ꯇꯦꯠ ꯀꯌꯥ ꯑꯃꯁꯨꯡ ꯂꯤꯁ ꯑꯁꯤꯗ ꯊꯨꯅ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯄꯥꯎꯗꯝꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ EGM MHJU amadi Amzuna MPCC amadi party asigi MLA singbu boycott taunaba warem lokre Manipur Pradesh Congress Committee MPCC na mikhal gamari leinaba advertisement bill sing sengdoktabagidam editor Guilds Manipur EGM Manipur Hill Journalists Unions MHJU amadi All Manipur Working Journalists Union Amzuna tha asigi sasat kungani thogi nungthilpung mari dagi hauna MPCC amadi party asigi MLA singbu boycott taunaba warem lokre Hiramasiga mari lainana EGM MHJU amadi Amzugi president singna khuyek piduna thadorakpa sirolamada tuan ba occasion singda bill singa si singdokani haina MPCC gi maikaidigi pikiba thajaba singa du thabak to onthoraktabadigi boycott taunabagi khongthang si lokhalakpani hairi MPCC gi maikaidigi makoi masana pikiba thajabado hanjina choyalakpadagi organization ahum asigi oiba mifam ama pangthoktuna warebadu lokibani Siroladuna Makataraduna MPCC na media organization na piriba aroiba matamasi ngaktaba tarabadi MPCC ga mari lenaba I paw sing yauna party sing MLA sing thabak thoram sing amadi advertisement sing media na boycott tawragan hari MPCC na mikhal loikiba tha ahum pharaba phawbada mikhal ga mari leinana lupa lakh gi advertisement bill sing sengdoktaba sina media organization na tangai fadana boycott tawnu bu ware basi loholakhibani hanasu sirolasnasu makhatana phongdorakli atop pawmana lamgi sayetnari haiduna phurakpa yaningde Nimal Jiribam amadi Fairjol district anigi tainapam oiriba Jiribam district ki Boro Betra subdivision gi manungsan mada leiba Malkang Thol khulda leiba Moirangthip Nirmal Kobami Yama boundary gi sayena ba maphamda lausui haibagi damak Fairjol district ki police ki uniform set pakang bu amana phaduna phuram hari thawong asi bu yaning da ba phongdok laduna Nirmal na pawmising da hai Fairjol da gini haiba police ki uniform set pakhara na hakpu yum da gi kaukthok tuna puraba matung lamgi sayena ba maphamda karigi lausuri bno haina tamthina phurakhi phubada natana matung da law kumloi haina isagi soitaw lawkhi mang hai Say Kagi Mamandi Ipai Puna Thambiramba Pata Paiduna Lamsigi Khazana Thiduna Laki Khazana Thiduna Lakpa Sibu Lalar Mahakna Kanghaudana Maki Lamni Kanamata Sangba Yaru Haiduna Atingba Piraki Matung Nasi Amuk Ayaku Kauraga Puan Nasi Handaki Asiga Anirak Subani Asiguma Tawong Si Matung Amuhana Tawigano Langana Scienary Bising Excel of Piu Iramasugi Matana Ziribam DC the Aibisi role Amasu Pishilagani Hanasu Makatana Fondokiadi Makasa Tarakpoina Kanglai Paki Maira news to get up a paukrana. Ko CMG Han Chairman Dr. Mahendrana Niamlana dead back the Karmasari Nipugumapan promotion Pitulamadu Lenga Kimekedi review Tonova Kangalakre. Council of Higher Secondary Education Manipur Ko CM Sahimanga Makhairam Chairman on a Taupuram Laba Housing a Tavak Gipatakaba Dr. L. Mahendrana dead back the Niamlana Kosiam Tabaktoriba Karmasari Nipugumapan promotion Pitulambadu review Tonova Manipulenga Education is key Deputy Secretary Natokpa order Magimatungina Kosim Housing Chairman on a Taupuriba Sigimapam Kangalak Lahadi. Pauxiation of Pamo Paugimatung in the Kosim Han Chairman on a Puramba Dr. L. Mahendra Asi Manipulenga Topo order number 3195 ASE HS
PT July 12 2022 gi matungina ma ki parents department halana ba order thoktuna parents department da halan khrabani mana kosiem gi chairman oina thawpuri ngai matamda niyam lana kosiem gi karmasari nifuga mapanasi that back the promotion pitoklamani yamna ngaklibadi hanagi kosiem gi chairman Dr. Mahendrana niyam lana promotion pi basida kosiem gi karmasari oiri bakharasu Chahi amada promotion marirak pirambasu yauri hari lana promotion pirambasi gi manungda hanagi kosiem gi chairman Dr. L Mahendra gi masanupi ama kosiem da grade 4 karmasari oina Chahi kharagi mamangda thabak sangkiba adusu UDC da promotion pibada yaure hari masida natana deputy secretary under secretary kaya amasu niyam lana promotion pishilamba sida yauri aduna awang bathaki departmental inquiry ama sathaduna kosiem gi hanagi chairman Dr. L Mahendra gi matamna kosiem na kari karamba aranama thabak torambagi haibadu manung hutna thigatpa mathau tare Hiramasida asumba pamba corruption yadaba Manipur gi Chief Minister amadi Education Minister TS Basant Kumar athubu matamna thabak oina pangthokpiu hainasu praja section kyadagi press ta phungdorakli maka satrak poina to papamna nupi angang singna sathaba miyot minay amadi mapana phoksaba masa nupi bu phamlana bibigi mayukta rally satkre women in governors Winzi Thawbalna silence Thawbal silence Bisnupur silence Kaksing Basapan Basau Andolans Ningol Clubs Rurals Voluntary Service RBS amadi IRDS o kusamnaduna nupi angang singda sathaba miyot minay amadi mapana phoksaba masa nupi bu phamlana bibigi mayukta miyam gyeba asobu rally amangasi Thawbal sakre ensure women's and children's peace and security haiba thimna pangthokiba miyamgi rally adu khangabok to leiba basu ground ki Manipur State Commission for Protection of Child Rights MC PCR gi member KS Zetendran lamtaki rally du Thawbal kaithil fabu salaba matung Thawbal Mela ground ki community hall amuk halaktuna gender based violence haiba sida district level competition se pangthoki rally edu nupi angang otpa leiba khudakta lepkadabani saram satpa mapa sarakpiu nupi angang singbo lalon pot onthopigano Stop molestations, safeguard child's, respect women's and child's, remove gender equality. Rape is not sex, rape is violence. Amadi real men don't rape. Haina thaba plate cards ng season na bagaloy na tuwan kulaw kaya su rally ito sa yaki bisna lauki. Nga si sat kiba miyam gi rally ito lamthung phamu yorok laba matung da gender based violence ki matang na pangtu kiba district level competition na da Manipur State Commission for Protection of Child Rights MC PCR gi member KS Zetendra amasum Child Welfare Committee gi CWC Thawbal District ki chairperson L Romana athoba mithunglen si oina saruyaki makasa tharak foina paujel pauksi digi paujel dex digi myamna content ma thamjaramge lamdam sida sex worker masing yam khalakpa Prithvida leiriba Miyoi jibana khunda laita adun leiriba apikpa sahar digi horaga metropolitan city fawna sex worker singlei mafam gi oina standard khenabagi waktani amadi mafam dugi civilization gi matungina control tobagi khenaba leiba khaktani Miyoi jibana leiriba makhaisu thingmangamdana leiragadabani piklabasu pikne Imphal sahar asida su sex worker kya leiri Imphal gi hotel khara sex worker sing thamduna business tawri haibasi Manipur police na marak hotel sing red tawda phagat pakyana khudama duma oiri sex workers sing masing yam sahara sida saktaba matam su asauba harau kumai kya haibadi Christmas yoksung wadi ningol sakoba mayad heli masina takli badi sex workers sing se ayamana sel tungi phibam phatabadagi oirakpan ayamani haibani wafam simak sahara sida saktari ba sex workers sing gi maramna thijiliba Miyoi kya gi report su adumuk panari hauzik leba sida thokliba mihat mipun kyana nauna mowa mapuroiba kaina duna lukrabi oi haurabi khayana masa sung larik laisu tamnaba sena sanaba samas ge harakume madi satnabi kya yauna bohona bada subsin na hairabada imung manung puna bohona bada araiba madi asamba lambi thirakur sex worker masing hengalakhi gani lamdam sida sex worker masing yamlakpa haiba sida tholakadaba problem sing manung da Miyoi bana ki narab AIDS laina leiba mising hengalakpani Hanasu sex workers sing dagi laina asi sandorakpa mising yami amadi laina asi sandoraknabagi asauba marama masuni haibasi khangbana AIDS laina sandorakpa thingna bo honabada
haktinabada section awareness kya Manipur Sarkar gi Health Department gi makhada leba Manipur AIDS Control Society Max amadi Civil Society Organization kya na yamlaba senpam thaduna amadi matam changna honari adubu ngasi phawbadi tamthiraba laina makhala se thingma ngamdana lei sex workers sing asida saktanaba standards leiba mafam amadi makoina haktinagada miyoi singna ikai khumna loinabinaba thorang amata paikhatri society asigi honglakliba yawolda adumak yoraklaba hawraklagadaba pithribigi mafamsingdasu adumak lainaragadaba makhoigidamak society asina karigumba kharadi senbiba sumlagani sex worker gi sinfamdagi lapthorakpa yaba nupi sing makhoigi sentok lambi ama senbibaga loinana makhoigi sada naudada lambi asida satkidanaba thorang kya su paikhatbiba sungani sex worker sing miyoi society sida hinglibani haibasi khanbiduna khogi damakta su open secret ki oiba thorang paikhatbiba sungani haiba paw su myamna thamjaramge makasa tarakpo ina manaba poksi dige to paw mana misa myam lawmi sinmi singnaba lepu electricity amendment bill 2022 handu lawmi lu English ngani kungi September thara masing yambagi sakti sizinaduna Narendra Modi lengakna nampuda pass tawkiba anawba phamlo ahumdu handu hananaba All India Kisan Sabha amasum Samyuta Kisan Morsana National Capital Region Delhi gi ngamkai lambi sing thingba khongjang sai ama hena sangsilaklaba tungda English ngani kunga mathugi November 18 Prime Minister Narendra Modi gi Punjab khongsata anoba phamlo ohum handolagani haina miyamda laukthokpaga iroina lawmi sinmi amasu misam miyamda anoba awapulum hapkadabe electricity amendment bill 2020 maruoiba stakeholders singa tanaraga nauna khanaragani haina samyukta kisan morsada sirol piduna khangalaki laibak thibadi Electricity Engineers and Employees Association Power Grid Supply Workers Unions yauna lamsida mathaudang pangthokliba sector kya gi organization amasu maruoiba stakeholder oiba samyukta kisan morsa ga mangjonana tanaramba tawdana hokibo August 9 wathok oiraba Electricity Amendment Bill 2020 haina nona puthokibadu Manipur lawmi lupna akan mamong yaningdaba phongdokpaga iroinana misa miyam amadi lawmi sinmi singda ahenba awapulum hapkadaba bill asi handoknabada bitawri bill asi August 9 putholagani haibigi paw phangmaga central amasum state government gi makhada lebe electricity officer employee unions technical staff yaw miyoi lak kunga tret henmana state headquarters singda protest torakpadigi Lok Sabha da puthokiba bill do parliamentary standing committee on energy da sijanakibani haibadu miyamna khangnarabu wafamni hain spousena thamlakli atopa pawamana Bilkis Banu gang rape case sena bataramatoi jail gi thadokiba Narendra Modi gi nari sakti kholau phagi tahale nupi maruf English ngani leba watho oikiba Bilkis Banu gang rape case hakthengna sena ba miyoi taraga matoi mapunti supa jail thamnaba English ngani gi nipan Bombay High Court na takiba wayel gi on tainabada Gujarat lenga ki akhanaba remittance policy makhada hokiba August taraga mangada Godra Jelagi Tadokiba, Tawungaduna, Narendra Modi no Humdraga Taruk Suba, Ningtam Numit, Horam the Nupi the Hen Sakti Pina Bologna, Punamagna, Nari Sakti, Ikai Kumana Bapundoki, Wapamdu, Pagita Hale. English Singanigi February Kungatreta, Gujarati, Godrada, Sabaramti, Express Train Car, Shebak, Yankagamapan Tongba Coast, Mamaitaki, but Tadoka Marie Lenina Haxinba, Hindu organization, Gimio Kun Kuntra Romna. Anakpada leba Muslim imungsinda aki tuzung pokanbagi mathakta yom kya thugai khibadu kibadagi labuk amada lona sedang pamlauribi Bilkis Banugi imung manungi miyoi singu Mars ahumda thang saitupa masum thangol paiba miyoi kununtra romna athong maram khangdana khut thabadagi miyoi taret yauna mahaki sahi ahumda ngairibi masanupi hatoklaba matungda hana nupi oibigi izat mongalaba matungda mapi marul khangdraba Muslim sanuradu shirabani lauduna labuk to hontolamki masa gyan taraklaba tungda tribal nupi amadigi phiwaiduna Godragi tos police station na complaint tawrubada police personnel singna thawoi khidi amadi aranbe FIR pananaba thorang lakpadagi National Human Rights Organization na wakatpadagi Supreme Court na case adu CBI de sinhi CBI gi thijin kanglon thajaba watpadagi maana Supreme Court nauna appeal tawbadagi leiba ki khwaidagi wanglaba court sina mak case adu Gujarat High Court gi Bombay High Court sinhi
ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯅꯤꯄꯥꯟꯗ ꯕꯣꯝꯕꯦ ꯍꯥꯏ ꯀꯣꯔꯠꯀꯤ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯈꯥꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ 38ꯃꯛ ꯃꯣꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯅꯕ ꯋꯥꯌꯦꯜ ꯄꯤꯈꯤ ꯂꯣꯏꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯤ ꯕꯤꯟꯀꯤꯁ ꯕꯅꯨꯕꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯐꯪꯍꯟꯅꯕ ꯂꯨꯄꯥ ꯂꯥꯈ 50ꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯌꯨꯝ ꯁꯥꯕꯤꯅꯕ ꯒꯨꯖꯔꯥꯠ ꯂꯩꯉꯥꯛꯇ ꯈꯟꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯍꯤ 15ꯔꯣꯝ ꯒꯨꯖꯔꯥꯠꯀꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯂꯩꯗꯨꯅ ꯃꯆꯥꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕꯒꯤ ꯏꯪ ꯇꯞꯄ ꯄꯨꯟꯁꯤ ꯃꯩ ꯐꯪꯂꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯍꯧꯈꯤꯕ ꯑꯣꯒꯁ 15ꯗ ꯒꯦꯡ ꯔꯦꯄꯤꯁ 12ꯕꯨ ꯒꯣꯗ꯭ꯔꯥ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯡꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯉꯁꯤ ꯁ꯭ꯇꯦꯠꯁꯤꯒꯤ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠꯁꯤ 2.7%ꯅꯤ ꯉꯁꯤ ꯅꯧꯅ ꯃꯤꯑꯣꯏ 11 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯅꯧꯅ 108 ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯈꯤ ꯉꯁꯤ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ 11 ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 4 ꯏꯝꯐꯥꯜ ꯏꯁꯇꯒꯤ 2 ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 4 ꯎꯈ꯭ꯔꯨꯜꯗꯒꯤ 1 ꯄꯨꯟꯅ ꯃꯤꯑꯣꯏ 11 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ